Nupadana Hanbagi, Madame Gapidi. Napado, Waptari. Nongren Gosilo. Oh, hoi. Nongren. By Nongren. Lao. Yam Tuina. Oh, hoi by. Amadasto, Tong Hangduna Sangli. Hexang la Fuga Veligna, Makori Hanatami. Haduga Hanafuki Vanupaduki, Belto Togduna, Nongrengi Masada, Gali. Hey, Gonano, Tado, Dono. Don't have any head. Kiki dog the ba? Manas Horido, Lahida, Velna Kalambagini. Lahidi Tamoy Emma Pandana, Mavung food the Nungai. Veli, Taurano, Adovo, Velik Lepti. Atofanapado so, Changli. Velik Amaduda, Munayingli, Napado, Kirap Togzi. Nongre Hawilatuna Lahido, Sindana. Up the way, Lumset like the way. Let's have in a thing with Hingsida. Nupaga Pusundana. Curry around Blissel, huh? Veli asaw fatharubado amukang saw soundingdana nongrengi mamaida kinamani pichili. Sumisi yorle taktai keragani mahana chalurido. Lahidi mama ubada pakhatkre velikti mawagalawnati muktana nileplido. Suminok minomi jangjarakpado macha makhol amatai haiduna library roomda changlakpani adubu macha fattabadagi fatraba nongrendo soktuna lairambado ubada ping chokri. Hey, tangami. Sigana tholi. Kumdini mase, masi, Mamma is the masi. Lahigi Mamai the Kufanga Tage, Hainamakut Tangalapado, Dongdagi Belly in a factory. Mamma the Nakutuna Soke have walkando, Kangano, Ariamada, Nakutikani. Ibunga, see Imungi Taboni. See the Ibungona, cuttings in Bagay, Matau Daddy, Jahobana funny. Hagin a pina away from the Tahoraga, my didn't just kick the Banfado, Valictinati. Adudi, Octabo Octabininia. A hingsida, Cassida no any cock later missidi. Nakoi the Wahikara Hibigida Magdanatro. Navungun pass Nakutali say. Ay, Napida Kutande. I will forgive Sinina. Say, Puni. My. City for a pocket. Navani the Fofu Hawatuna Siancre, no grace to Hawalli. Veli, Nangelo. Chatpagaya Kiroi. How's it going to get the ribbon? Inempo. Could loner a hijeri. A hingsida. Me no I netum zarido. How to laga. Kainam cut your dress to. A lame nadum puzakirk. Ado. Intorogo. Egium da. Maharani in a tambik. Ado I do not lehigi makuta baiduna, jinglagazaki. Sumi, propok saxeduna lehawi. Nongren so apamba post of Hangauda, Jackna Lehori. Lehido, Ingangaklingi, Beliki bullet come from Yorli. Belikdo, Kajaktari. Nang name Shirdi, Tongo. Lehi Sumayim the Jangoraso, Manate Jare Kangli, Nungsunu Sivakobana, Veliki Matung in a hobana Parani Kale. Tamna Kakale, Belik, no me, Garitoba Horribly. Ngasai Fuki Baduna, Queen of Fambangamdre. Lehi was your Wari. Adobo Warasto. Highway Hina Bilatabana, Haizadi, the Minsumtongi. Lahigi a hong Baduda, Belly, Tamoy Sok Tabanati. Madi Ingangazaba, Hanagi Lahiduna Pak Javani. Lahi, Wabro, Aduga Hectaba. Yahwabadi Natida. Kwang Nariro. Asumna Yum Yori, Sumang the Gaido Kami. Mangol Stirda, Mamma Anido, Matasana Famduna Lerami. Belik ubada animakum tare. Hey, guy! Ado makata banangde, Nafi Masa Maliptuna Lado ubada, Ingangakje. Baba, Namo idini, Ahina Purakena, Purapadina teba, Soibaneva, I saw sounding. Nana Paraga Puriro. Samson Nafi Masa to the Muning, Dana. Mammy Sisuyam Pumi, Nati. Nambo, Paraga Purapika Pirhami. Us not Timmy Baba. Bema, Lao Sango. Lahitam na Sangsindana, Ritagi Makong na Kurami, Sam Chanda Mokurami, Matau de Valley, na Fetauze. Ritasan ng Winong Sina, Mama Buyingje. Mama, Namaw si Pusin Bikro. Lao. Lahido Pusin Bikre, Sam Chan, Masan Father Sindana. Nang Ninundang Sida, Napiuna was at Power. As Baba Sidi. Nang Bumi Ama Unarini Haidana, Chakivanatro. Aduna de, Hibadabini. Yada Taurini, Namodo, Yati what pity.
ꯑꯗꯨꯗ ꯂꯧꯕ ꯆꯠꯂꯨꯕ ꯂꯩꯍꯤꯁꯨ ꯔꯤꯇꯥꯅ ꯐꯤꯗꯣ ꯍꯣꯡꯗꯣꯛꯑꯣ ꯍꯥꯏꯕꯗꯒꯤ ꯍꯣꯡꯗꯣꯛꯏ ꯃꯈꯨꯠꯇꯨ ꯎꯕꯗ ꯔꯤꯇꯥ ꯉꯛꯅ ꯈꯨꯠꯇꯨꯗꯤ ꯀꯩꯗꯧꯔꯦ ꯅꯠꯇꯦ ꯅꯣꯏꯕꯨ ꯀꯩꯀꯩ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯦ ꯋꯥ ꯂꯣꯠꯄ ꯍꯩꯇꯕ ꯂꯩꯍꯤꯗꯣ ꯑꯁꯦꯡꯕ ꯈꯨꯝꯂꯛꯏ ꯉꯁꯥꯏ ꯇꯥꯃꯣꯒ ꯏꯃꯥꯒꯅ ꯐꯨꯕꯒꯤꯅꯤ ꯔꯤꯇꯥ ꯉꯛꯈ꯭ꯔꯦ ꯃꯆꯥꯗ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯁꯤꯗ ꯃꯥꯒꯤ ꯃꯆꯥ ꯑꯁꯨꯛ ꯉꯥꯎꯈ꯭ꯔꯕꯁꯤꯗ ꯐꯥꯎꯕ ꯑꯁꯨꯛ ꯇꯝꯊꯤꯅ ꯐꯨꯕ ꯌꯥꯎꯈꯤꯗ꯭ꯔꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯂꯝ ꯍꯦꯟꯒꯦꯅ ꯍꯦꯜꯂꯕꯗ ꯃꯥꯒꯤ ꯃꯆꯥ ꯑꯉꯥꯎꯕꯗꯒꯤ ꯍꯦꯟꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯂꯝ ꯐꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯗꯤ ꯐꯠꯇꯦ ꯄꯨꯝꯅꯃꯛꯁꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯕꯨꯡꯉꯣꯒꯤ ꯀꯥ ꯇꯥꯛꯀꯦ ꯄꯨꯡꯁꯨ ꯊꯦꯡꯉꯤ ꯄꯣꯊꯥꯔꯣ ꯏꯃꯥ ꯑꯩ ꯁꯤꯗ ꯏꯃꯥꯒꯤ ꯅꯥꯛꯇ ꯇꯨꯝꯖꯒꯦ ꯇꯨꯝꯊꯣꯛꯁꯤꯉꯥꯏꯗꯅ ꯂꯩꯍꯤꯗꯣ ꯅꯐꯦ ꯇꯧꯖꯩ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕ꯭ꯔꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣ ꯕꯨꯡꯉꯣꯒ ꯑꯁꯨꯝꯅ ꯃꯃꯧꯗꯣ ꯄꯨꯊꯣꯔꯛꯂꯦ ꯁꯤꯁꯦ ꯆꯥꯔꯣ ꯀꯩꯁꯨ ꯀꯣꯏꯒꯅꯨꯀꯣ ꯑꯍꯣꯏ ꯏꯃꯥ ꯂꯩꯍꯤ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯦ ꯆꯥꯛ ꯂꯥꯃꯟꯕꯅ ꯆꯥꯊꯣꯛꯂꯦ ꯔꯤꯇꯥꯁꯨ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯂꯣꯏꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯨꯗ ꯏꯃꯥ ꯚꯦꯂꯤꯛꯇꯤ ꯆꯥꯛ ꯆꯥꯈ꯭ꯔꯕꯣ ꯃꯥꯗꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤꯗ ꯈꯔ ꯆꯥꯔꯛꯂꯦ ꯑꯗꯨꯅ ꯅꯪ ꯆꯥꯔꯝꯃꯣ ꯍꯥꯏꯔꯛꯄꯅꯤꯅꯦ ꯂꯩꯍꯤ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯚꯦꯂꯤꯛꯁꯨ ꯂꯥꯛꯇꯨꯅ ꯐꯝꯂꯔꯦ ꯔꯤꯇꯥꯁꯨ ꯃꯆꯥꯒꯤ ꯆꯥꯛ ꯈꯔ ꯈꯥꯏꯗꯣꯛꯄꯤꯔꯦ ꯚꯦꯂꯤꯛꯀꯤ ꯆꯥꯛ ꯁꯔꯨꯛꯇꯨꯅꯅꯦ ꯃꯈꯣꯏ ꯑꯅꯤ ꯆꯥꯔꯤꯕꯗꯣ ꯚꯦꯂꯤꯛ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯔꯛꯄ ꯅꯠꯇꯦ ꯆꯥꯔꯣ ꯆꯥꯔꯣ ꯃꯃꯥꯅꯦ ꯐꯝ ꯊꯥꯔꯝꯒꯦ ꯏꯃꯧ ꯆꯪꯂꯛꯂꯒ ꯇꯨꯝꯕ ꯌꯥꯅꯕ ꯉꯁꯥꯏꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯎꯀꯣ ꯑꯍꯣꯏ ꯏꯃꯥ ꯀꯩꯅꯣ ꯏꯃꯥ ꯍꯥꯏꯅꯩꯁꯦ ꯀꯅꯥꯏ ꯀꯥꯅꯣ ꯃꯥꯗꯤ ꯑꯩꯒꯤ ꯀꯥꯁꯨ ꯃꯁꯛ ꯈꯪꯗꯅ ꯑꯩꯒꯤ ꯀꯥꯅꯦ ꯏ ꯅꯠꯇꯦ ꯆꯥꯛꯇꯣ ꯄꯔꯄꯞ ꯆꯥꯔꯣ ꯚꯦꯂꯤꯛꯇꯣ ꯆꯥꯛꯇꯣ ꯄꯔꯄꯞ ꯆꯥꯔꯦ ꯔꯤꯇꯥꯁꯨ ꯆꯠꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯏꯃꯥꯒ ꯇꯨꯝꯅꯥꯏꯗꯦ ꯀꯩꯁꯨ ꯇꯧꯗꯦ ꯅꯪ ꯏꯃꯥꯅ ꯆꯦꯜꯂꯛꯏꯔꯣ ꯑꯩꯅ ꯆꯦꯜꯂꯛꯏꯔꯥ ꯀꯩ ꯋꯥꯍꯪꯅꯣ ꯋꯥꯍꯪ ꯅꯠꯇꯦ ꯁꯛꯈꯨꯝ ꯆꯥꯛ ꯆꯥꯔꯤꯗꯣ ꯍꯥꯟꯅ ꯆꯥꯎ ꯆꯥꯛꯇꯒꯤ ꯍꯦꯟꯅ ꯂꯨꯕꯅꯤꯅꯦ ꯑꯩꯅ ꯍꯪꯂꯤꯁꯤꯅ ꯐꯣꯟ ꯂꯥꯛꯂꯤꯗꯣ ꯍꯥꯟꯅ ꯄꯥꯏꯌꯣ ꯑꯁ ꯁꯤꯁꯨ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦꯍꯦ ꯁꯨꯛꯇꯨꯅ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯔꯤꯆꯥꯔꯗꯅꯤ ꯇꯧꯔꯛꯂꯤꯗꯣ ꯃꯇꯥꯡ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯆꯦꯟꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯤ ꯍꯪꯒꯦ ꯍꯥꯏꯅ ꯇꯧꯔꯛꯏꯅꯤ ꯑꯩꯈꯣꯏ ꯃꯤ ꯍꯦꯜꯂꯛꯑꯦ ꯌꯥꯔꯦ ꯃꯪ ꯃꯈꯥ ꯆꯠꯊꯔꯣ ꯃꯪ ꯅꯠꯇꯤꯌꯦ ꯀꯩꯅꯣ ꯌꯥꯔꯦꯅꯦ ꯄ꯭ꯂꯥꯟ ꯀꯤ ꯆꯤꯡꯈꯠꯂꯣꯅꯦ ꯏꯁ ꯌꯥꯝ ꯊꯥꯖꯗꯕꯩ ꯋꯥꯅꯤꯅꯦ ꯑꯣꯏ ꯑꯩꯈꯣꯏꯗꯤ ꯉꯥꯟꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯇꯨꯃꯤꯟꯅꯗꯣꯏꯅꯤ ꯂꯩꯍꯤ ꯃꯃꯤꯠ ꯂꯧꯊꯣꯛꯈ꯭ꯔꯦ ꯔꯤꯆꯥꯔꯗꯣ ꯕꯤꯠ ꯂꯩꯇꯅ ꯌꯥꯔꯁꯦ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯑꯥꯏ ꯊꯝꯈ꯭ꯔꯦꯅꯦ ꯇꯥꯅꯤꯡꯗꯕ ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯅꯣ ꯍꯥꯏꯅ ꯍꯥꯏꯅ ꯆꯥꯕ ꯂꯣꯏꯔꯕ ꯂꯨꯈꯥꯛꯇꯣ ꯁꯦꯡꯖꯜꯂꯤ ꯂꯣꯏꯔꯒ ꯕꯦꯁꯟꯗ ꯀꯣꯟꯁꯤꯡꯗꯣ ꯐꯦꯡꯗꯣꯛꯂꯦ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯤꯅ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯃꯥꯏ ꯂꯤꯊꯣꯔꯛꯄꯗꯅꯤ ꯚꯦꯂꯤꯛꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯗꯣ ꯂꯩꯍꯤ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯋꯥ ꯉꯥꯡꯅꯣ ꯇꯨꯝ ꯂꯩꯌꯣ ꯅꯥꯅꯦ ꯄꯨꯛꯊꯣꯔꯛꯀꯅꯤ ꯚꯦꯂꯤꯛꯅ ꯍꯦꯛ ꯉꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ ꯊꯣꯡꯗꯣꯏ ꯂꯣꯟꯁꯤꯟꯈꯤꯕꯒ ꯑꯩ ꯃꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯐꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯀꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯇꯝ ꯐꯨꯗꯔꯛꯀꯅꯤ ꯑꯩꯗꯤ ꯈꯥꯡꯕ ꯉꯝꯅꯤꯅ ꯋꯥꯍꯩꯗꯨꯅ ꯚꯦꯂꯤꯛ ꯙꯞ ꯇꯧꯒꯦ ꯉꯝꯗꯦ ꯊꯃꯣꯏꯗꯣ ꯄꯦꯊꯔꯛꯏ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯆꯒꯠꯄ ꯉꯥꯎꯁꯤꯟꯅꯕ ꯁꯛꯂꯣꯟ ꯍꯨꯟꯗꯣꯛꯂꯝ ꯏꯀꯥꯏ ꯈꯪꯗꯕ ꯃꯩꯊꯥꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯐꯃꯨꯡꯗ ꯐꯠ ꯏꯟꯊꯩ ꯅꯨꯄꯤ ꯃꯥꯁꯨ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯏ ꯅꯨꯄꯥ ꯃꯥꯒꯤ ꯏꯔꯥꯡ ꯇꯧꯕ ꯃꯇꯧꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯍꯧꯒꯠꯀꯦ ꯇꯧꯏ ꯚꯦꯂꯤꯛ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯅꯨꯄꯤꯗꯨꯕꯨ ꯐꯥꯈ꯭ꯔꯦ ꯂꯩꯍꯤ ꯏꯄꯥ ꯄꯥꯈꯠꯅ ꯃꯃꯤꯠ ꯁꯠ ꯎꯏꯁꯤꯜꯂꯤ ꯂꯝ ꯍꯦꯟꯒꯅꯨ ꯅꯈꯣꯡ ꯅꯈꯨꯠ ꯅꯥꯔꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯎ ꯂꯩꯍꯤ ꯏꯉꯛꯉꯛꯅ ꯃꯃꯤꯠ ꯁꯠ ꯄꯥꯡꯂꯛꯏ ꯚꯦꯂꯤꯛꯁꯨ ꯉꯁꯤꯗꯤ ꯅꯨꯄꯤ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯁꯛꯇꯝꯗꯣ ꯃꯨꯟꯅ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯂꯛꯏ ꯅꯍꯥꯟ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯦ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯒꯤꯗꯃꯛ ꯈꯖꯤꯛ ꯈꯖꯤꯛ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯊꯣꯏꯅꯤ ꯈꯟꯈꯤꯕꯅ ꯅꯨꯄꯤ ꯃꯥꯕꯨ ꯃꯤꯔꯥꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯥꯏꯒꯦ ꯈꯟꯗ꯭ꯔꯦ ꯍꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦ ꯚꯦꯂꯤꯛ ꯍꯥꯏꯕ ꯆꯒꯠꯄ ꯅꯨꯄꯥꯁꯤ ꯅꯨꯄꯥ ꯊꯣꯛꯄ ꯅꯨꯄꯥ ꯑꯃꯈꯛ ꯑꯣꯏꯕꯖꯥꯠꯅꯤ ꯉꯁꯤꯗ ꯈꯪꯉꯤ ꯚꯦꯂꯤꯛ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯃꯐꯝ ꯆꯥꯅ ꯍꯤꯞꯍꯜꯂꯤ ꯑꯗꯨꯒ ꯃꯥꯁꯨ ꯇꯞꯅ ꯍꯤꯞꯊꯔꯛꯏ ꯍꯥꯟꯅ ꯀꯣꯏꯅꯕ ꯅꯠꯇꯕꯅꯤꯅ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯀꯣꯏꯅꯕ ꯇꯥꯕꯅꯤꯅꯦ ꯋꯥꯍꯩꯗꯨꯗ ꯈꯖꯤꯛ ꯑꯃꯨꯛ ꯅꯣꯛꯂꯛꯏ ꯃꯥꯒꯤ ꯃꯤꯅꯣꯛꯇꯨꯗ ꯅꯨꯄꯥ ꯃꯥꯁꯨ ꯃꯇꯨꯡ ꯏꯜꯂꯛꯏ ꯑꯗꯨꯒ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ ꯑꯃꯨꯛ ꯁꯠ ꯄꯥꯡꯂꯛꯏ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯐꯣꯟꯗ ꯂꯧꯊꯣꯛꯇꯨꯅ ꯁꯦꯜꯐꯤ ꯑꯃ ꯁꯠ ꯂꯧꯏ ꯑꯗꯨꯒ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯂꯣꯛ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯅꯨꯄꯤ ꯃꯥꯗꯤ ꯏꯀꯥꯏꯔꯤꯕ ꯍꯥꯏꯗꯨꯔꯥ ꯇꯨꯃꯤꯟ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤꯕꯗꯒꯤ ꯄꯥꯡꯂꯛꯇ꯭ꯔꯦ
ꯑꯁꯤꯃꯁꯨ ꯍꯥꯏꯔꯛꯏ ꯏꯀꯥꯏ ꯈꯪꯗꯕꯁꯤꯁꯨ ꯊꯦꯡꯅꯗꯕꯤ ꯂꯍꯤ ꯏꯀꯥꯏꯔꯗꯨꯅ ꯕ꯭ꯂꯥꯡꯀꯦꯠꯇꯣ ꯃꯀꯣꯛ ꯐꯥꯎ ꯆꯤꯡꯈꯠꯈ꯭ꯔꯦ ꯕꯦꯂꯤꯛ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯍꯥꯏꯍꯧꯏ ꯉꯁꯤ ꯑꯩꯁꯦ ꯗꯥꯎ ꯂꯩꯕꯖꯥꯠꯅꯤ ꯃꯤꯁꯨ ꯑꯩꯅ ꯐꯨꯔꯝꯕ ꯑꯗꯨꯒ ꯅꯨꯄꯤꯁꯨ ꯄꯨꯔꯒ ꯂꯥꯛꯄ ꯊꯦꯛ ꯊꯦꯛ ꯑꯃꯨꯛ ꯅꯣꯛꯏ ꯋꯥꯆꯞꯇ ꯆꯪꯗꯨꯅ ꯁ꯭ꯇꯦꯇꯁ ꯑꯃ ꯊꯥꯒꯠꯂꯤ ꯍꯧꯖꯤꯛ ꯀꯥꯞꯈꯤꯕ ꯐꯣꯇꯣꯗꯨꯅꯤ ꯊꯥꯒꯠꯂꯤꯕꯗꯣ ꯀꯦꯞꯁꯟꯗꯅ ꯉꯁꯤꯗꯤ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯏꯍꯦ ꯃꯌꯥꯝ ꯀꯩꯗꯦ ꯔꯤꯄ꯭ꯂꯥꯏ ꯃꯊꯪ ꯃꯊꯪ ꯂꯥꯛꯏ ꯉꯥꯟꯕꯒꯤꯁꯨ ꯌꯥꯎꯔꯛꯏ ꯑꯦ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯒꯤꯁꯤꯗꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯕꯦꯂꯤꯛ ꯔꯤꯄ꯭ꯂꯥꯏ ꯁꯨꯝ ꯍꯜꯂꯤ खर सुम लेरक्परा अखोइदी सक फजबनिना ट्रेन नुमिता नफीगा तुमिन्नैराब रिचार्ट किदो अमुक चंगदनी येंगी असेंबो ट्रेलबो आय लहिनी सिदी आव पामदब सारगा लोना पाम लेरमिराब मैथाबा ngan very reply hale kamai tawino noinibo haidok yabro message lakpagi makholduda lahi sauningla mali napiga message thanage hairagana mapanda tho malik noktuna message ama type tawi napi saure ai off chaleko mobile data off tawramnaga mon makadi insinkhraga namuyomi napi da yenglei ahing do phana thengle haibu nungsimadi tamthaba yaramdi nganbu ningsing kapje ahing khuding mabu yengjakhiba luhongba koidringai nungdang tumdana mabu yengkhiba mabu sangkhiba aduga nungthil tumba ningsing lubada kapkanu yadre nganba nang miss tawi nang leiramladi makoina igi haksang suklam loiko nangdi igi wari amata sukaklam lam aina wa yengba gamdaba nangna thoglalaga kayoini ai landi moina ibo adu haiduna ngaihak amung lepe wadu makha taba ngamdre masadu phanggatpana nangdi nungaina kaisu khangda leramgani ko phone da lok hangduna nahanwai nganuna kaplamba nganwana magi makhut sanaba haiduna paisinbagi photo kapkhibado yengduna nungsina nanje nangna haibado jume ai sisu nuksire hojikti nangna biramba kodol koding loina nuksi nangde ina pikhiba phaglang gari do obuda ai ba ningsingdro nang laklaga makoi singdu fuko aingonda moina aingonda thonawdagi ayingba nungsi sisile masado khajik supsale makhutuso yam ingle ai khusisu yam ingle khut noi biru lao hat kai dia dum noi duna ai khusisa anbane adabu aina warma matam study kana so inakta leitre ai bunok si to ina hairam banang so lamna yamna chatkre itam tangaire ahing tam tharaga thoido makeup thole mabuk to khongmane yadre ngasai sakso yam chakidabani hidak chagadabani haibagi damakta khajikhak chakhibani adara napa sida yelare tamo as doragi thoide soktuna mabukta nanduna ai chak yam lame thairemba tamna hogatkhre mina ga saina saw haibadi ning hayam taweba nangi na jasna mathi bung laraga aingon tainaragana ai sarukani ngasai sakti nana masing fabi sadana langthokre achapot oina chage ahoi tamologe leremko thoiremba hokotuna sakre thoi nafa yeng hawi ngahaki matung thoiremba changlei makutta asapot khara puraga se charo ai tumninge haudur anuko thoigi ningaida aribase yangwa zarabani thoiremba uptuna hipkre thoisa sapoto charma matung tamna hiptharai mapurai bada konduna
ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯦꯂꯤꯒꯤ ꯃꯄꯥꯅ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕꯗ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯂꯩꯇꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯣꯡꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯩꯍꯤꯗꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯊꯤꯅꯤꯡꯕꯅ ꯂꯣꯏꯔꯕ ꯅꯨꯄꯥꯁꯤꯗꯤ ꯍꯔꯥꯎꯔꯦ ꯉꯁꯤꯃꯛ ꯍꯣꯡꯒꯗꯧꯔꯤ ꯔꯤꯆꯥꯔꯗꯁꯨ ꯂꯥꯛꯄꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯚꯦꯂꯤꯛꯇꯤ ꯑꯗꯨꯒ ꯆꯪꯕ ꯅꯠꯇꯦ ꯂꯩꯁꯥꯔꯤꯉꯩ ꯀꯣꯏꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯔꯥꯡ ꯀꯟꯅ ꯇꯧꯔꯤ ꯂꯩꯍꯤꯅ ꯕꯦꯜꯀꯣꯅꯤꯗ ꯀꯞꯄꯤꯗꯣ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯇꯨꯡꯗꯒꯤ ꯑꯣꯏꯅꯅ ꯀꯣꯟꯖꯔꯤ ꯂꯩꯍꯤꯗꯤ ꯍꯩꯅꯖꯗꯦ ꯑꯗꯨꯕꯨ ꯏꯟꯊꯣꯛꯂꯨꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯦ ꯑꯩꯁꯦ ꯌꯨꯝꯗ ꯏꯟꯊꯣꯛꯄ ꯍꯥꯏꯗꯣ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒꯤꯔꯣ ꯀꯞꯄꯤꯁꯦ ꯈꯪꯗꯦ ꯚꯦꯂꯤꯛ ꯇꯞꯅ ꯂꯩꯍꯤꯗꯣ ꯃꯃꯥꯡ ꯑꯣꯜꯍꯟꯗꯨꯅ ꯂꯩꯍꯤꯒꯤ ꯃꯃꯥꯏꯗꯨꯗ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯗꯨꯅ ꯅꯪꯅ ꯈꯪꯗ꯭ꯔꯗꯤ ꯀꯅꯥꯗ ꯍꯪꯁꯤꯒꯦ ꯅꯨꯡꯁꯤꯁꯨ ꯅꯨꯡꯁꯤꯗꯕ ꯑꯩꯒ ꯅꯪꯒ ꯀꯃꯥꯏꯅ ꯂꯨꯍꯣꯡꯅꯤ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯒꯤ ꯑꯩꯕꯨ ꯂꯧꯔꯒ ꯑꯣꯠꯀꯦ ꯈꯟꯕ꯭ꯔꯥ ꯚꯦꯂꯤꯛ ꯂꯩꯍꯤꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯊꯥꯖꯕ꯭ꯔꯥ ꯑꯩꯁꯦ ꯈꯪꯗꯦ ꯐꯤꯂꯝꯗꯗꯤ ꯅꯨꯄꯤꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯅ ꯁꯥꯎꯔꯒ ꯅꯨꯄꯤꯗꯨ ꯑꯣꯠꯄ ꯌꯥꯝ ꯇꯧꯅꯩ ꯑꯩ ꯅꯪꯕꯨ ꯇꯥꯟꯅꯗꯕ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯅꯪꯉꯣꯟꯗ ꯌꯦꯠꯈꯤꯗ꯭ꯔꯕꯅꯤ ꯑꯩꯕꯨ ꯑꯣꯠꯀꯅꯨ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯪꯕꯨ ꯑꯩꯅ ꯐꯨꯕ ꯈꯥꯡꯕ ꯉꯝꯅꯤ ꯍꯥꯏꯗꯥꯏ ꯂꯩꯍꯤ ꯏꯔꯥꯡ ꯑꯃꯨꯛ ꯆꯦꯜꯂꯛꯄ ꯍꯧꯔꯛꯏ ꯀꯌꯥꯝ ꯊꯤꯅ ꯑꯣꯠꯇꯣꯏꯅꯣ ꯚꯦꯂꯤꯛ ꯂꯩꯍꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯤꯡꯕ ꯐꯥꯎꯔꯛꯏ ꯅꯨꯄꯥ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯗ ꯏꯁꯤꯡ ꯑꯁꯥꯕꯒ ꯍꯩꯖꯤꯟꯗꯣꯏꯔꯕ ꯅꯨꯡꯁꯤꯕ ꯆꯕꯨꯜ ꯆꯕꯨꯜ ꯊꯣꯝꯃꯛꯇꯣꯏꯅꯤ ꯅꯨꯡꯁꯤꯕ ꯆꯕꯨꯜ ꯆꯕꯨꯜꯗꯣ ꯀꯣꯟꯅ ꯅꯨꯡꯗꯥꯡꯗ ꯊꯣꯝꯅꯔꯣ ꯊꯕꯛꯅ ꯃꯩ ꯍꯧꯔꯀꯥꯟꯁꯤꯗ ꯀꯥꯏꯗ ꯔꯣꯃꯥꯟꯁꯅꯣ ꯇꯨꯡꯗꯒꯤ ꯔꯤꯆꯥꯔꯗꯅ ꯍꯥꯏꯔꯛꯄꯅꯤ ꯂꯩꯍꯤ ꯈꯖꯤꯛ ꯍꯟꯗꯣꯛꯏ ꯊꯕꯛ ꯃꯌꯥꯝ ꯂꯩ ꯈꯪꯗ꯭ꯔꯕ ꯅꯨꯄꯤ ꯆꯦꯟꯅꯤ ꯍꯥꯏꯕꯗꯪ ꯈꯪꯕ꯭ꯔꯕ ꯅꯪ ꯑꯁ ꯏꯕꯣ ꯅꯨꯄꯤꯒ ꯔꯣꯃꯥꯟꯁ ꯉꯥꯏꯍꯥꯛꯇꯪ ꯇꯧꯕꯒ ꯐꯪꯗꯦ ꯏꯕꯣ ꯆꯣꯞꯃꯜꯂꯤ ꯃꯔꯨꯞ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔ ꯃꯥꯜꯂꯤ ꯂꯩꯍꯤꯗꯣ ꯊꯣꯛꯈ꯭ꯔꯦ ꯑꯁꯤ ꯀꯃꯥꯏ ꯐꯔꯛꯏꯅꯣ ꯐꯔꯛꯄ ꯅꯠꯇꯦ ꯃꯕꯨꯡꯅꯤꯅ ꯑꯣꯛꯇꯕ ꯃꯥꯟꯕꯗꯣ ꯃꯆꯟ ꯅꯨꯄꯤꯁꯤꯕꯨ ꯑꯣꯛꯇꯕ ꯂꯤꯆꯠ ꯆꯠꯀꯦ ꯈꯜꯂꯤꯅꯦ ꯀꯩꯅꯣ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯗꯤ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯐꯥꯎ ꯅꯣꯡꯃꯇ ꯅꯨꯄꯤ ꯑꯃꯗ ꯀꯥꯔꯟ ꯈꯟꯖꯈꯤꯗꯦ ꯑꯗꯨꯒ ꯑꯇꯩ ꯅꯨꯄꯤꯁꯨ ꯅꯠꯇꯕ ꯃꯆꯟ ꯅꯨꯄꯤꯕꯨ ꯑꯗꯩꯗꯤ ꯑꯩꯅ ꯇꯤꯀꯤ ꯇꯤꯀꯤ ꯍꯣꯠꯈꯤꯕꯅꯤ ꯔꯤꯆꯥꯔꯗ ꯋꯥꯔꯤ ꯇꯥꯈꯩ ꯇꯥꯔꯝꯃꯒ ꯐꯥꯛ ꯅꯣꯛꯂꯛꯏ ꯀꯩꯕ ꯃꯤꯗꯤ ꯁꯥꯎꯔꯗꯤ ꯃꯀꯣꯛ ꯊꯨꯒꯥꯏ ꯃꯈꯨꯠ ꯊꯨꯗꯦꯛꯏ ꯀꯥꯏ ꯍꯥꯏꯅꯤ ꯅꯪꯅ ꯇꯤꯀꯤ ꯇꯤꯀꯤ ꯍꯣꯠꯂꯛꯑꯦꯕ ꯍꯦꯔꯥ ꯕꯦꯕꯥ ꯈꯔꯁꯨ ꯊꯝꯗ ꯌꯥꯔꯤꯕꯣ ꯏꯚꯥꯏ ꯑꯣꯏꯗꯣꯏꯅꯤ ꯍꯣꯏ ꯑꯗꯣ ꯀꯩꯅꯣ ꯔꯣꯃꯥꯟꯁꯀ ꯇꯧꯔꯝꯃꯤꯁꯦ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯣ ꯀꯩꯕꯨ ꯍꯥꯏꯔꯛꯅꯤ ꯍꯥꯏꯒꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯀꯣꯏꯅꯕꯁꯨ ꯅꯠꯇꯦ ꯅꯪꯁꯦ ꯍꯥꯏꯐꯦꯠꯇꯤ ꯏꯀꯥꯏꯕ ꯈꯪꯗꯕꯖꯥꯠꯅꯤ ꯁꯛ ꯐꯖꯕꯅꯤꯅ ꯀꯩꯝ ꯍꯥꯏꯕ ꯉꯝꯗꯦ ꯁꯛ ꯐꯖꯕ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯊꯔꯛꯏ ꯍꯣꯏꯗ ꯐꯨꯠꯇꯨꯗꯤ ꯅꯨꯄꯥꯅꯤ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯆꯦꯟꯒꯦꯗꯤ ꯈꯟꯗꯕꯅꯤ ꯑꯗꯨꯗ ꯏꯗꯨ ꯀꯥꯔꯛꯄ ꯑꯩꯅ ꯅꯩꯔꯒ ꯊꯅꯝꯃꯦ ꯈꯜꯂꯣ ꯑꯗꯨꯗ ꯃꯣꯏ ꯃꯃꯥ ꯏꯕꯦꯝꯃ ꯁꯨꯃꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅ ꯇꯧꯗꯣꯏꯗꯣ ꯐꯨꯕꯁꯨ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯛꯑꯝꯅꯤ ꯚꯦꯂꯤꯛꯇꯣ ꯑꯃꯨꯛ ꯇꯞꯂꯞꯅ ꯅꯤꯡꯕ ꯀꯥꯏꯕ ꯃꯥꯅ ꯑꯩꯅ ꯐꯨꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯂꯤ ꯑꯗꯨꯒ ꯈꯥꯡꯕ ꯉꯝꯅꯦꯁꯨ ꯍꯥꯏꯕ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝ ꯍꯪꯂꯝꯕꯅꯦ ꯃꯄꯤꯗꯣ ꯇꯥꯔꯛꯄ ꯃꯥꯜꯂꯤ ꯁꯠ ꯑꯃꯨꯛ ꯇꯩꯊꯣꯛꯇꯨꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯇꯨꯅ ꯑꯩꯅ ꯃꯥꯁꯦ ꯐꯨꯕ ꯉꯝꯈꯤꯗ꯭ꯔꯥ ꯑꯩꯅ ꯃꯥꯁꯦ ꯑꯣꯠꯈꯤꯗ꯭ꯔꯣ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯑꯗꯨꯅ ꯊꯥꯏꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗꯣꯏꯅ ꯍꯥꯏꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯒꯤꯁꯦ ꯂꯃꯟ ꯈꯨꯝꯃꯤꯕ꯭ꯔꯣ ꯔꯤꯆꯥꯔꯗ ꯅꯣꯡꯃꯤ ꯃꯈꯨꯠ ꯑꯅꯤꯅ ꯄꯣꯀꯦꯠꯇ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯚꯦꯂꯤꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯛꯏ ꯊꯥꯏꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯂꯝꯗꯥꯏꯗ ꯃꯣꯏꯒꯤ ꯀꯅꯥꯁꯨ ꯂꯥꯛꯇꯦꯗꯅ ꯃꯇꯝꯗꯨꯗ ꯑꯩ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯍꯟꯈꯤꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕ ꯏꯍꯨꯜꯗꯣ ꯈꯪꯈꯤꯗꯦ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯆꯦꯊꯣꯏ ꯈꯛꯅꯤ ꯈꯟꯈꯤꯕꯅꯤ ꯃꯥꯒꯤ ꯆꯝꯖꯕ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯈꯤꯗꯕꯅꯤ ꯔꯤꯆꯥꯔꯗ ꯅꯣꯛꯃꯤ ꯚꯦꯂꯤꯛꯀꯤ ꯂꯝꯖꯨꯝꯗ ꯄꯣꯞ ꯊꯥꯗꯨꯅ ꯅꯪꯒꯤꯁꯦ ꯂꯩꯍꯤ ꯅꯨꯡꯁꯤꯕ ꯍꯧꯔꯕꯣ ꯑꯗꯨꯔ ꯈꯪꯗꯦ ꯉꯔꯥꯡꯗꯤ ꯀꯩ ꯈꯪꯗꯗꯅ ꯐꯣꯇꯣꯒ ꯌꯥꯝ ꯊꯥꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯃꯣꯗ ꯂꯩꯕ ꯌꯥꯔꯦ ꯂꯥꯛꯑꯣ ꯊꯕꯛ ꯌꯥꯝꯃꯦ ꯈꯨꯗꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯀꯔꯤꯁꯨ ꯋꯥꯠꯍꯟꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯉꯥꯟꯕꯗꯤ ꯑꯗꯨꯝ ꯌꯥꯎꯈꯤꯗ꯭ꯔꯦ ꯂꯩꯍꯤꯗꯤ ꯀꯞꯀꯅꯨ ꯌꯥꯟꯗ꯭ꯔꯦ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯀꯅꯥꯁꯨ ꯂꯥꯛꯇꯕꯁꯤꯗ ꯑꯃꯨꯛ ꯍꯣꯡꯅꯤꯡꯉꯤ
ꯑꯩꯒꯤ ꯀꯩꯅꯣꯝꯃ ꯋꯥꯠꯍꯧꯔꯦ ꯃꯃꯥꯡꯒꯤꯗꯣ ꯁꯤ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯟꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯔꯤꯇꯥꯅ ꯑꯃꯠꯇ ꯋꯥꯠꯍꯟꯗꯅ ꯂꯣꯏꯈ꯭ꯔꯦ ꯕꯦꯂꯤꯛꯇꯣ ꯕꯣꯔꯅꯤ ꯁꯥꯗꯅ ꯍꯤꯗꯥꯛꯀ ꯄꯥꯏꯖꯩ ꯔꯤꯆꯥꯔꯗꯅ ꯌꯥꯔꯦꯗ ꯅꯨꯄꯤꯗ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯐꯨꯏ ꯍꯥꯏꯕꯗꯣ ꯐꯖꯕ ꯋꯥꯠꯂꯦ ꯑꯩꯁꯨ ꯕꯣꯔꯅꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯈꯔ ꯄꯥꯏꯕ ꯌꯥꯏ ꯀꯩꯅꯣ ꯔꯤꯆꯥꯔꯗꯀꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯩꯁꯨ ꯍꯥꯏꯕꯅꯦ ꯊꯥꯏꯅ ꯂꯩꯍꯤꯁꯦ ꯃꯉꯥꯎ ꯈꯔ ꯊꯤꯔꯛꯄꯅꯦ ꯑꯗꯨꯕꯨ ꯀꯃꯥꯏꯅꯅꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯄꯣꯞ ꯇꯥꯈ꯭ꯔꯦ ꯌꯥꯝ ꯊꯤ ꯂꯦꯝꯈ꯭ꯔꯦ ꯑꯃꯅꯁꯨ ꯑꯩꯅꯁꯨ ꯀꯕꯛ ꯀꯕꯛ ꯂꯨꯝꯖꯔꯝꯕꯅꯤ ꯍꯤꯗꯥꯛ ꯈꯔ ꯈꯔ ꯄꯥꯏꯅꯔꯕꯅꯤꯅ ꯑꯔꯣꯠꯄ ꯄꯨꯝꯅꯃꯛ ꯑꯣꯊꯣꯛꯅꯔꯛꯂꯤ ꯃꯥꯒꯤ ꯍꯥꯛꯇꯛꯇꯅꯤꯅꯦ ꯃꯥꯏꯁꯦ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯥꯏꯟ ꯊꯦꯠꯈꯤꯕꯗꯣ ꯕꯦꯂꯤꯛ ꯃꯃꯤꯠ ꯈꯪꯁꯤꯛꯁꯤ ꯔꯤꯆꯥꯔꯗꯅ ꯀꯩꯅꯣ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯥꯏꯟ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯗꯤ ꯈꯨꯄꯥꯛ ꯐꯅꯗꯤ ꯆꯥꯈꯤꯕꯅꯤ ꯍꯦꯔ ꯅꯨꯡꯁꯤ ꯍꯥꯏꯕꯕꯨ ꯌꯦꯛꯄ꯭ꯔꯣ ꯕꯦꯂꯤꯛ ꯁꯥꯎꯔꯛꯀꯦ ꯇꯧꯔꯛꯏ ꯍꯦꯔ ꯚꯥꯏ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯍꯥꯏꯅꯒꯨꯝꯁꯤꯗ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯈꯠꯅ ꯆꯩꯅ ꯊꯣꯛꯅꯤꯡꯗꯦ ꯔꯤꯆꯥꯔꯗ ꯅꯣꯡꯂꯛꯂꯦ ꯃꯈꯣꯜ ꯊꯣꯛꯅ ꯕꯦꯂꯤꯛꯅ ꯀꯩ ꯍꯔꯥꯎꯔꯤꯒꯦꯅ ꯅꯨꯄꯥ ꯑꯃꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯦ ꯑꯗꯨꯅ ꯈꯔ ꯇꯧꯔꯦ ꯁꯥꯎꯋꯥꯗꯦ ꯍꯤꯗꯥꯛ ꯉꯥꯎꯕ ꯍꯥꯏꯁꯤꯗꯤ ꯆꯩꯇ꯭ꯔꯪ ꯄꯥꯇ꯭ꯔꯪꯅꯤ ꯕꯦꯂꯤꯛꯁꯨ ꯃꯊꯣꯡ ꯈꯪꯗ ꯍꯥꯟꯅ ꯃꯤꯔꯥꯏꯕꯤꯔꯨꯔꯕ ꯅꯨꯄꯤꯁꯤ ꯅꯨꯄꯥꯅꯒ ꯇꯥꯟꯅꯔꯝꯃꯤ ꯍꯥꯏꯕꯁꯤꯗ ꯁꯥꯎꯅꯤꯡꯕꯒ ꯐꯥꯎꯔꯤꯕꯅꯤ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯒ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯒ ꯍꯩꯔꯤ ꯍꯩꯔꯤ ꯆꯪꯂꯛꯏ ꯅꯨꯄꯤꯗꯨ ꯐꯨꯒꯦꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯤ ꯅꯨꯄꯥꯅ ꯂꯨꯝꯃꯝꯃꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗ ꯇꯥꯏꯅꯒꯗꯧꯔꯤꯕꯅꯤ ꯑꯐꯥꯎ ꯁꯥꯗꯅ ꯁꯥꯎꯔꯒ ꯆꯪꯖꯔꯛꯄ ꯅꯨꯄꯥꯗꯣ ꯅꯨꯄꯤꯒꯤ ꯃꯁꯛ ꯎꯕꯗ ꯇꯦꯊꯈ꯭ꯔꯦ ꯅꯨꯄꯥꯅ ꯐꯅ ꯐꯨꯒꯦ ꯈꯜꯂꯕꯁꯨ ꯇꯨꯡꯗ ꯃꯉꯥꯏ ꯅꯨꯄꯤꯒꯤ ꯃꯁꯛ ꯎꯔꯒ ꯐꯨꯕ ꯉꯝꯕ ꯍꯧꯅꯗꯦ ꯕꯦꯂꯤꯛꯁꯨꯅꯤ ꯅꯨꯄꯤꯒꯤ ꯃꯁꯛ ꯎꯔꯕꯗ ꯅꯣꯛꯁꯤꯟꯅꯩ ꯐꯥꯒꯤ ꯇꯧꯅꯤꯗ ꯃꯊꯣꯡ ꯈꯪꯗꯕ ꯋꯥꯍꯩꯗꯨꯗ ꯂꯩꯍꯤꯡꯉꯛꯅ ꯑꯍꯥ ꯀꯩꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯌꯨꯒ ꯊꯛꯂꯒ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯗꯒꯤ ꯃꯕꯨꯡꯅꯤ ꯅꯨꯡꯁꯤꯔꯝꯕꯒ ꯍꯥꯟꯅꯒꯤ ꯃꯤꯍꯨꯜꯗꯨ ꯂꯥꯛꯏ ꯅꯨꯄꯥꯗꯨꯗ ꯄꯩꯅ ꯌꯦꯡꯂꯒ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯐꯥꯒꯤ ꯇꯧꯅꯦꯕ ꯁꯥꯎꯅꯣꯕ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯕꯨ ꯀꯩꯅꯣ ꯌꯨ ꯊꯛꯂꯤꯁꯦ ꯐꯥꯒꯤꯔꯣ ꯀꯩꯅꯣꯕ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯁꯦ ꯍꯥ ꯁꯤꯕꯨ ꯐꯥꯒꯤꯔꯕ ꯊꯣꯏꯕꯤ ꯑꯩꯗꯨ ꯁꯣꯏꯈꯤꯕꯅꯦꯕ ꯀꯅꯥꯏ ꯊꯣꯏꯕꯤ ꯑꯩ ꯊꯣꯏꯕꯤ ꯀꯧꯗꯦ ꯂꯩꯍꯤ ꯈꯪꯕ꯭ꯔꯥ ꯂꯩꯍꯤ ꯀꯧꯋꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯦꯕ ꯊꯣꯏꯕꯤ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯅꯨꯡꯁꯤꯅ ꯀꯧꯕꯅꯦꯕ ꯂꯩꯍꯤ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈꯤ ꯕꯦꯂꯤꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐꯤꯌꯥꯟꯗꯒꯤ ꯈꯨꯗꯩ ꯂꯧꯗꯨꯅ ꯍꯣꯡꯉꯤ ꯃꯁꯥꯗꯣ ꯇꯨꯒꯦꯁꯨ ꯇꯧꯖꯩ ꯇꯨꯒꯦꯒ ꯇꯧꯏꯅꯦ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯗꯨꯅ ꯈꯨꯠ ꯅꯥꯕ ꯐꯔꯕ ꯅꯪꯕꯣ ꯂꯩꯍꯤ ꯈꯨꯝꯂꯛꯇꯦ ꯊꯣꯏꯕꯤ ꯂꯩꯒꯗꯣ ꯐꯔꯕ ꯍꯥꯏꯃꯤ ꯐꯠꯇꯦ ꯍꯤꯗꯥꯛ ꯇꯩꯕ ꯅꯠꯇ꯭ꯔꯣ ꯇꯩꯗꯦ ꯅꯪꯒꯤꯁꯦ ꯑꯩꯅ ꯇꯩꯕꯤꯕ ꯉꯥꯏꯔꯤꯔꯣ ꯂꯩꯍꯤ ꯈꯨꯝꯂꯛꯇꯦ ꯑꯗꯨꯕꯨ ꯅꯣꯛꯐꯦ ꯅꯣꯛꯐꯦꯠꯇꯤ ꯇꯧꯔꯤ ꯑꯩ ꯂꯣꯏ ꯎꯏꯀꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯂꯤꯗꯣ ꯂꯩꯍꯤꯗꯣ ꯑꯃꯨꯛꯁꯨ ꯏꯀꯥꯏꯔꯛꯂꯦ ꯑꯗꯨꯅ ꯁꯥꯎꯁꯤꯟꯅꯩ ꯑꯩ ꯀꯥꯏꯗ ꯅꯣꯛꯂꯤꯕ ꯕꯦꯂꯤꯛ ꯈꯨꯗꯩ ꯍꯣꯡꯕꯗꯨ ꯂꯣꯏꯔꯗꯨꯅ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯍꯤꯞꯊꯔꯛꯇꯨꯅ ꯆꯥꯛ ꯀꯌꯥꯝ ꯆꯥꯒꯦ ꯄꯨꯛ ꯊꯟꯅꯕ ꯄꯨꯛ ꯊꯟꯕ꯭ꯔꯅꯦ ꯊꯜꯂꯤꯅ ꯇꯨꯝꯖꯔꯣ ꯇꯨꯝꯖꯔꯣ ꯉꯁꯥꯏꯗꯤ ꯊꯕꯛ ꯇꯧꯕꯗ ꯋꯥꯔꯝꯃꯅꯤ ꯂꯩꯍꯤꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ ꯏꯃꯥ ꯑꯩꯕꯨ ꯐꯨꯕꯤꯅꯣ ꯑꯩ ꯂꯥꯜꯂꯦꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯨꯏ ꯁꯤ ꯇꯧꯕꯤꯅꯣ ꯇꯥꯃꯣ ꯑꯩꯕꯨ ꯐꯨꯕꯤꯅꯣ ꯅꯥꯏ ꯏꯃꯥ ꯑꯩ ꯅꯥꯏ ꯐꯨꯕꯤꯅꯣ ꯂꯩꯍꯤꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨꯗ ꯕꯦꯂꯤꯛ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯂꯩꯍꯤꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯄꯤꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯒ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯕꯦꯂꯤꯛ ꯄꯥꯈꯠꯅ ꯊꯣꯏꯕꯤ ꯁꯦ ꯀꯩꯗꯧꯔꯒꯦ ꯃꯤꯠ ꯄꯥꯡꯉꯨꯁꯦ ꯇꯥꯃꯣ ꯑꯩ ꯐꯨꯕꯤꯅꯣ ꯑꯩ ꯅꯥꯏ ꯈꯨꯠꯁꯨ ꯏ ꯊꯣꯛꯏ ꯂꯣꯏꯅ ꯐꯨꯕꯗꯣ ꯑꯩ ꯅꯥꯏ ꯕꯦꯂꯤꯛ ꯂꯩꯍꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯁꯦ ꯑꯩꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯐꯨꯔꯣꯏ ꯋꯥꯈꯜ ꯇꯥꯔꯣꯁꯦ ꯂꯩꯍꯤꯗꯣ ꯍꯦꯛ ꯑꯗꯨꯝ ꯀꯞꯄꯤ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯊꯣꯏꯕꯤꯗ ꯐꯨꯕ ꯌꯥꯔꯣꯏ ꯑꯩ ꯂꯩꯁꯤꯗꯤ ꯑꯩ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯊꯣꯏꯕꯤ ꯁꯣꯛꯄ ꯌꯥꯔꯣꯏ ꯂꯩꯍꯤ ꯀꯞꯄꯗꯨꯗꯤ ꯇꯣꯛꯈ꯭ꯔꯦ ꯍꯦꯛ ꯆꯤꯡꯈꯠꯂꯤ ꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯍꯧꯖꯤꯛꯇ ꯏꯃꯥꯅ ꯌꯥꯔꯁꯦ ꯇꯣꯛꯑꯣ ꯇꯥꯃꯣꯅꯁꯨ ꯐꯨꯏꯕ ꯑꯍꯣꯏꯕꯁꯦ ꯀꯞꯄꯅꯣꯃꯤ ꯅꯪꯕꯣ ꯂꯩꯍꯤ ꯈꯨꯝꯂꯛꯇ꯭ꯔꯦ
Magi mamangda magi mama ibema sumi amadi mabung nongren makhoi ani na mahausagum thina phurambani noi tamoga noi magado telaga phurusiro hoje lahi nok mi tawsei napa magi phagi tuda belik lahi bu yengdana mapi du thokbi mang phataba manglaga aduk thina ka pahongna bro pungke takrage belik man maya dage phone da lok thok tuna pum yengi amata da ngari andade hagot pe yakhiroine henwandro nangbo hauji dagi hagalade anduna bo aisu yakhire haisini pungke da hagot kena hanke ahung makhaida yangalina aduna trati chaplepi wada makhata bangamde lahigi fusi mahing wahai wata mayamasna bele lahigi thamoi nungda changlapagum tawri sidadi nganna holoida aina loi mayeng siladam aduga thabakso imaga tawdoini aduna hanagum wawdi war ado namol ama hangi haidani aduna kamai tawre hausikidi isi amada yengo haikibani chako boloi baga chalage andudi thamandro yani yarise mihak lerdi nongangi harni tumo tha khra so hawkre belek so hawjikti coaching su loiri yumde exam gi dama preparation to bahawre lahi so mo chat bahawre thabak chali haiduna rita na thabak mana amata ta honde waram gani haiduna belek tumagi na pigi manak leptuna yarida yam kisan raso adugane nupa mayam gi rang hektor maba khudak tanang loire du lahi masam du semna hoi di khangde customer gi thamoi penable taw ba haisidi ai gi thawne mi irang taw lasto khar kha taw ta bani sidi aina nate ko bele mo khanga mituna kariba nang mol ga pungtok tok ni ko nasani gyan ta jo napa masak faja ba haisidi napi na khar ngaw ba ba o haina thinge haiba ga yadri sidi nupa pakhang ga irang tong na boire fai chatpa phangbre yeng tam ni dana leisabi oiringai tadi kaya da nungai irang sina maini irang yang pambar nupi na irang pam da bami bo leyam loi haina thoki ge tawbani valley na thongdo fatlon singki irang yang pamadi adu haiduna makhutna nupi do ge lipstick to siru noi dana tai thui adu ga mamai da thari ba powder ka do sasa tai thui kainu tai do bo amuk tai biare sumai sakadam ai vo ngau biro angau bini kana na haige chalo saida amuk dressing table mamangda changi tawi belikna makhutta fadana kapaga chaning radi sumai chalo aina taw thabakta nana samyi lisi kaiginu lahi se atai mida masal khumdra baso belik tadi masal adum khambani nungshi bagi khangbra nungshi bagi khamban ba phawri ba khangdrona wahai ni sum haiba ngai rona lahi thawa sadana mamai lei thok tuna sat phawki oi musi sitini lahi thong hangi hek tawbaga belik na makhutta fadana mamai lei thwali aduga magi chimbal na napi du gi chimbal da phathengi lahi ingangakna nafa du bo khangin intoi sina nungsi wahai da thajadabagi practical lahi kaina proportion thaki ingin na khangdaba napi ni rangde hegi nungsi ingi kaya so khangbide lam yam hele kumpon kaya amasto hawkri nungsidi nomagi anabaga pangkhak oirakle ngan ba tholakada basto kuidre amade momon leje mathang tharade aigi bemge asengu sagam urani ni as wakhal se nungaida mathang thase tum hogolakpadaga oiramadi fadawne adu waide aigi am harawni as punsi aisidi yam ti nungai bazani da ribungo nanai bu samaina sum lehen biu ko khainu ne ai hin bi uram dai se puning tungsi ma na yu bada haraw de do as I kaltana gari kis kitaw ni ko mathanda musunok te thoi suma tha sabada yauri bani magi macha napi de mana loge phang manate nupa ahum duna lawbata napi yawjadaba imungoi bana thoina napi pawlakpado haraw je Risato mga lebi pamduna balik ngan ba makoy ahum video call tawri balik na masaksidi nong magi may kam sagi gimi mali Risat
ꯑꯉꯥꯡꯗꯨꯗ ꯌꯦꯡꯂꯒ ꯁꯤꯅ ꯐꯠꯇ꯭ꯔꯣ ꯉꯥꯟꯕꯅ ꯑꯩꯈꯣꯏ ꯃꯤ ꯃꯥꯜꯂꯗꯤ ꯐꯗꯧꯕ ꯑꯗꯨꯗꯤ ꯅꯠꯇꯕꯅꯤꯅ ꯊꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯦ ꯍꯦꯔꯥ ꯇꯥꯃꯣꯁꯨ ꯐꯖꯕꯅꯤ ꯀꯩꯅꯣ ꯄꯦꯂꯤꯛꯅ ꯃꯃꯥꯒꯤ ꯁꯛꯇ ꯑꯝꯇ ꯌꯥꯎꯗꯦꯕꯣ ꯍꯣꯏꯅꯦ ꯇꯥꯃꯣꯒ ꯅꯪꯒ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤ ꯑꯉꯥꯡꯁꯦ ꯍꯣꯃꯣ ꯑꯣꯏꯗꯧꯔꯤ ꯑꯉꯥꯡꯁꯦ ꯅꯨꯄꯤꯅꯤꯀꯣ ꯀꯥꯏꯗꯤ ꯍꯣꯃꯣꯅꯣ ꯑꯩꯁꯨ ꯀꯨꯏꯔꯔꯣꯏ ꯑꯩꯈꯣꯏ ꯃꯉꯥꯂꯩꯕꯤ ꯎꯒꯗꯕ ꯃꯉꯥꯂꯩꯕꯤꯗ ꯅꯣꯛꯇꯨꯅ ꯃꯈꯣꯡ ꯃꯆꯥꯗꯨ ꯀꯥꯎꯗꯨꯅ ꯁꯥꯟꯅꯔꯤ ꯔꯤꯆꯥꯔꯗꯤ ꯑꯉꯥꯡꯗꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕꯅꯤ ꯇꯞꯂꯞꯅ ꯃꯃꯥꯏꯗ ꯆꯨꯞꯄꯤ ꯉꯥꯟꯕꯅ ꯍꯔꯤ ꯍꯔꯤ ꯅꯨꯄꯤ ꯐꯪꯗꯕꯁꯦ ꯏꯆꯦꯒꯤ ꯃꯆꯥꯁꯦ ꯂꯧꯒꯦ ꯈꯜꯂꯦ ꯑꯁ ꯇꯨꯀꯠꯆꯕ ꯋꯥ ꯕꯦꯂꯤꯛꯅ ꯀꯥꯏꯗꯤ ꯐꯪꯗꯕꯅꯣ ꯔꯤꯆꯥ ꯅꯣꯡꯃꯩ ꯅꯣꯛꯃꯤ ꯑꯉꯥꯡꯗꯨꯗ ꯌꯦꯡꯗꯨꯅ ꯍꯩꯗꯤ ꯑꯩꯈꯣꯏ ꯃꯉꯥꯂꯩꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯣ ꯑꯍꯥꯟꯕ ꯎꯕꯒꯤꯔ ꯈꯪꯗꯦ ꯉꯥꯟꯕꯁꯨ ꯍꯔꯥꯎꯔꯤ ꯄꯣꯠꯅꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯨꯅ ꯇꯧꯕꯗꯨ ꯎꯕꯗ ꯇꯟꯖꯥꯗꯨꯗ ꯃꯉꯥꯂꯩꯕꯤꯗꯣ ꯀꯞꯂꯛꯂꯦ ꯃꯃꯥꯗ ꯄꯤꯒꯦ ꯍꯥꯏꯅꯒ ꯈꯟꯕ ꯅꯠꯇꯦ ꯃꯤꯗꯤ ꯑꯉꯥꯡꯗꯣ ꯀꯞꯂꯛꯂꯗꯤ ꯃꯃꯥꯗ ꯄꯤꯅꯩ ꯑꯗꯨꯕꯨ ꯔꯤꯆꯥꯔꯗ ꯃꯥꯗꯤ ꯄꯤꯗꯦ ꯔꯤꯆꯥꯔꯗꯇꯣ ꯃꯉꯥꯂꯩꯕꯤꯒꯤ ꯋꯤꯁꯄꯔꯗꯣ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯂꯣꯏꯔꯝꯂꯦ ꯄꯨꯡꯂꯣꯏ ꯃꯗꯨ ꯎꯕꯗ ꯉꯥꯟꯕꯗꯤ ꯍꯟꯗꯣꯛꯇꯧꯔꯦ ꯔꯤꯆꯥꯔꯗꯇꯤ ꯊꯋꯥ ꯁꯥꯕ ꯅꯠꯇꯦ ꯊꯣꯛꯇꯨꯅ ꯃꯈꯨꯟꯗ ꯇꯩꯔꯤꯕꯁꯤꯡꯗꯣ ꯅꯤꯡꯊꯥ ꯃꯆꯥ ꯑꯃꯅ ꯇꯩꯊꯣꯛꯄꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃ ꯁꯤꯜꯂꯤ ꯕꯦꯂꯤꯛ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯅꯪꯗꯤ ꯍꯌꯦꯡꯋꯥꯏ ꯌꯥꯝ ꯍꯩꯗꯧꯔꯤꯅ ꯑꯍꯧ ꯈꯔ ꯑꯗꯨꯝ ꯉꯥꯟꯕ ꯃꯅꯥꯇꯣꯟꯗ ꯂꯥꯎꯊꯣꯛꯇꯨꯅ ꯏꯆꯦꯗ ꯀꯣꯛꯄꯤꯕ ꯌꯥꯗ꯭ꯔꯣꯅ ꯑꯉꯥꯡ ꯄꯝꯅꯤꯡꯉꯤ ꯇꯧꯕꯅꯤ ꯕꯦꯂꯤꯛꯅ ꯍꯪꯒꯣꯏꯕꯅ ꯀꯥꯟꯅꯔꯣꯏ ꯅꯪꯁꯨ ꯍꯩꯖꯤꯟꯕ ꯐꯩ ꯀꯨꯏꯔ ꯅꯪꯁꯨ ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯇꯧꯕꯤꯅꯤꯗ ꯊꯕꯥꯗꯣ ꯉꯃꯣꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯕꯦꯝ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯁꯥ ꯉꯝꯗ꯭ꯔꯗꯤ ꯗꯣꯛꯇꯔ ꯌꯦꯡꯕꯅ ꯐꯅꯤꯗ ꯏꯃꯥ ꯑꯩ ꯅꯅꯥꯎꯅ ꯂꯥꯛꯂꯒ ꯅꯪꯅ ꯑꯁꯨꯝꯅ ꯂꯩꯔꯝꯂꯕꯗꯤ ꯃꯥ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯃꯥꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯣꯏꯗꯅ ꯋꯥꯔꯧꯈꯤꯅꯤ ꯏꯃꯥ ꯑꯩꯕꯨ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯥꯠꯇꯣꯛꯄꯤꯔꯣ ꯏꯃꯥ